ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯃꯣꯔꯣꯛꯁꯦ ꯍꯥꯞꯆꯔꯒꯦ ꯆꯤꯅꯤꯁꯦ ꯈꯔ ꯌꯥꯝ ꯍꯥꯞꯆꯟꯒꯦ ꯑꯌꯥꯏꯕ ꯁꯤꯟꯗꯅꯕ ꯃꯣꯔꯣꯛ ꯈꯤꯇꯪꯒ ꯃꯣꯔꯣꯛꯇꯤ ꯌꯥꯝꯗ꯭ꯔꯦ ꯆꯤꯅꯤꯁꯦ ꯂꯣꯏ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯗꯤ ꯆꯥꯔꯒ ꯍꯥꯎ ꯍꯥꯎꯇꯦꯗꯣ ꯍꯥꯏꯖꯔꯒꯦꯀꯣ ꯑꯩꯗꯤ ꯇꯤꯟ ꯆꯨꯝꯃꯦ ꯎꯕꯗ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯃꯗꯤ ꯃꯍꯤꯒ ꯃꯣꯝꯃꯒ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯈꯨꯍꯥꯎ ꯑꯃ 모르겠다. 하우만다나 빠트부 영자두래. ꯆꯥꯕꯁꯨ ꯂꯩꯖꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ